अहानबद सोशल मीडिया साइट ओइरिबा फेसबुक ता रॉबिन बंगा खोरफम थगलगबो अपडेट अंगतंग मैम थमजगे इंग्लिश सिंगनिगा तरागा मापनगी मामी अमनी नुंगसिरबा आइगी इमासे लैना मयाम नारकपदिगी दिल्लीदा इम्फाल येंबु याब येंगे ओम कैंसर ना लैखिद्रे कनबंग मौद्रे ngasi nakhoi mayamna ima singi photo naminaba ubada aishu yam nungaitaba kapningbadi fawi dubu penthoklage hujukti aise lebak miyam gi oikhre ima punamak aigi ima ngaktne bu wapum phongdrak loinana hairiba picture simya thumbnail mem thamjari panam paukseri gi maruibi i pauksin khongga saraga manipur top channel gi mekei gi miyam na thamjagi ahan bada lengana athubada woroisin puraktuna mausa gi punsida hanjal halo nongpok lengak apun manupi lu NL gi mapalak suba wapo kumon thoram phongdokre mitai purabasi ngayok safu dalibiga manare phiba masida kayam kuina len higani lenga na thu boda woroisin puraktuna mausa gi punsida hanjina na bohna haina lup asigi secretary nongthombam radamani na phongdorakli manipur press cup tangasi pangthukiba thoram maduga mari lenana paumi singda nongthombam radamani na phongdokibada lamdam asigi ima singna ngallingi matamdagi hauduna ireibak iramdam kannabagi damak amadi mayai ka bachinjak thingduna isai susing kanana leptana thaudang loduna lakli lamdam asida thokliba tongan issue kya thengna ba haiduna imphal east district ki maira pai bising punsinduna nongpok lengak apunba nupi lup asi sengbalakibani ngasisu lup asina ireibak iramdam amadi mirol asi kanana ba angama thaudang lawri ki mauna makha taraduna lamdam asida thokliba lan asina mamal yamlaba isakyagi thawai mangankre mama oibi kyagi mitlu pirang asi sukangdri masigi mathakta sahi nauribi isa ningol kya lukhrabi gi singda sadalik mitai purvasi ngayok sapuda leibaga samanare phiba masida aikoi kayam kuina laikhigani athauba singi thawai yaudraba haksang na aikoi kayam kuina laikatuna laikhigadoribano lainga amadi mari lenaba singna athubada sapsaba woroisin puraktuna mausagi punsida hanjina na bokhona waiki ngasi pangthokiba thauram aduda nongpok lengak apunba nupi lupki president yomlembam meamalema nupi samas ki president thoksom ramni amkil gi president lauremam nganbi all manipur tami singni apunba lupki president yambem momon nimpal gi president thingbaizam ebeyaima thobal ima gi president sapam bemola anul bisnupur gi president lauremam pramuhamadi isal gi president tongbram premitana singba singna president member oina sarbyaki loina thaurangi saruga moina ngasigi kunai singnaba amadi masigi asuma woroisin haibasida Indira Gandhi National Tribal University gi faculty member Dr. Homen Thangjamna resource person oina miyamda warol sing thamki makasa tharak poina kangla pawgi editorial miyamna thamjage press ki ningtamada singnaba haibasi miyamgi ningtamada singnaba thaudawni hausiki sakholaba kunai sida i pawgi thabak toriba press ki thaudang samale press hairiba mapung oina paw puthokliba pawksi singbu khangnai ado hausiki sakolaba matam sida print amasum electronic media na miyam i paw piba mani khangan bi asobu thaudang lawri i paw gi maru oirakpa sina journalism bu pongning thawganingai oiba sinpham profession ama oirakli journalism na asumba amadi khunai amagi lengak lon politics setmilon amadi tungan ba hiram kya da nainaduna paw piba ga loinana miyamda mahi education hayenbaga loinana matam gi tholakadaba khudong thiba sing thokwanana ba section wapi duna miyam gi mit nakong ohenbada asawa mateng piri matam gi matungina leptana sakhulakriba malem sida journalism maru oina press pu fourth state haina singthanari bini press na khunai da maru oiba phida ma phangbaga loinana democracy satpa miyam gi miuna laingak pa leiba amada sauna thaudang lawi Leingak na fataba tauba amadi mihat mipun senja thumjana singba sat tharakpada madudagi kannana ba press na sauna thaudang lawi kalli press na miyam gi hak right singbu ngak tuna thambada natana maning tambagi mahau phangan barasu mating pangi makhoi gi ning tambasu phangali masina miyam gi kholau oina laktuna Leingak na natragana minister MLA bureaucrat officers singi maraktagi pangal lana sisna banatragan aran bathabak thawong singcha tharakpada makhoigi phamdagi singdaba phawbang ngamli India gi Leingak pathamna piriba freedom of speech and expression na press ta thawai haptuna ma pangal piri press ta piriba freedom asina miwe amagi natragana kanglup amagi sokadaba mongda pangi de ibigi ayaba pide masimangna audition omission lairibani
Isam samna hairabada press ki freedom asi nongmayama license piraga hatningba hatpa kapningba matamda pangkapta kapa kihenbana singbada license pibanati aduna press ta piriba freedom asina iningba mongda pangida iraga pangfongno fong yabanati adubo prinamasum electronic media Leingak oiro natragana kanagumba misang sangalaiba miyoi singi maraktagi pressure pibigi thabak sing sathadaba nati makoina pau do phongbu yaroi amadi phonggadabani haibigi aki khang pibigi thabak sing sathaduna paumigi ningtambada singnabigi thawong thawdok singna maram oiraga paumi singna maning tamna mathau tawba ngamdabigi awaba saitheng sing toina mayuknari adubo paumi sing ahing nungtil nungju nungsa tumba chaba khangdana thawai khobak haptuna miyamda numit khudingi thokpa thawdo wa thoksing semga sagatpa madi masak naiba singna kari hairi kari tawkhrabagi haibana singbagi pau sing miyamgi mit nakong oinaba paudambagi thabak sing leptana sathari paumi singna lauriba thawdang asi amaromda kiningai oidaba nati khulai gi muknaba am conflict lebi state asida paumi singna mathau pangthok tuna asumba paudam tamna bohona bada muknariba ani gi mekedigi amana pau hapa yaroi amana hapkadabani haiba nakal ani gi muknabada paumi singbu makhoigi thangpham oihali masina maram oiraga sakhangdaba khulai paibe singna paumi singda nomoi kapa mari tamthina hatok piduna khangmu thakta pikhamna khiba kya su yaukre makatana paumi singi punsi kari phibam oirakadagi haiba tambangamdaba phibamda leiri Manipur e pau gi thawai pangliba journalisting gi mafamda achauba singnaba ama oiribasi khulai paiduna ningtam lahlau chathariba lup singi marakta maset makai faction tarakpa madi lup amaga gi marakta wakhulon thawdoknaba watpadagi natragana muknaba thawdok tholakpa matamda amana amagi pau hapa yagani yaroi haibigi athingma leirakpa matamda paumi singda awaba kya mayungnai loinana paumi singna angam athau amadi bureaucrat officer singi marakti asoiba madi aranba thawong thawksil gi matangda asumba puthokna bohona duna aranba singa du miyamna khangana bohona bada paudu iba yaroi haibigi kian khanganbigi matakta makhoi khuchabi sakangda khulai paibi sing paubu nek tuna aranba du kupsinduna thamna bohona duna aki akang pi vaibisi makhoi pandamdagi na thairapani lawi amaromna press ki ningtamra singna ba madi aki akang pi haibisi miyamgi ningtamda singnaba thawongni haina lauridabagi maram naiti ngakna nareba amade miyamgi ningtamba ngaknaba paiba mamal yamlaba nongmagi singdon press ki ningtamda onsinba tarabadi madu nasana nasagi nakhongda yansinjaba oina thokani haiba kangla pau editorial miyamna thamjari makasa tharak poina topa pawmna panam pausi digi Leingak ki official singna bapuksel singna thabak tawramdabana yelomi mitai lakya pata pairamdabani MTU youth wing Leingak ki Revenue Department amari Directorate of Settlements and Land Record ki official singna mathau masakhang namadi bapuksel singna thabak tawramdabana yelomi mitai lakya pata pairamdabani haina mitai maitai tribe union MTU youth wing na thadorakpa sirol amana haidi lobasigi youth wing hobizam surjit mitai na thadorakpa sirol amana hai tampaki district manga ta leiriba yelomi oidiba mitai fruki miyoi kaya ama yumphonggi pata paidaba landless oina leiramba miyoi lakya thingnari masi mitai maitai tribe union handak mafam kyara survey ama satpa matamna thingnarakibani asuk yamkraba miyoi singasi karigi damak yumphomgi pata piramdribano haina thigatpa matamda Manipur Leingak ki makhada reiba Revenue Department amadi Directorate of Settlements and Lands Record ki official singna makhoi gi tokum mathau ningthina tawramdabagi ni haina haiba ngakhi maramdi matam gi oina land survey tawramlaba madi sahi tara khudingi tokum tokpa Zarip Toram Labadi, Nasimite Pruk Yam Laba Muekia, Mana Yumpam Gipata Paidana, Lamza Saragum Iram the Saidana Leram de Basileram Henny. Yumpam Gipata later Maram Werg is there the central government and Lyra Missam Yam the Piva Matamatam Guena Kudong Sabasing Hybrid Scheme Benefit Housing Loan Simakia Mata Logo Fangre, Masigi Matata Inkalakli Banahasing and Nauna Tabak Sang Navigi from Tazin Mayatri. Entrance test tharaga freedom mahitamba yaba school college kya form thajin me yatre loinana competitive exam thaga da mahairoi lising kya ma form thajin me yatre masi kari maram gi yadri bano hairabadi yumpham gi pata laitabana maram oiraga apply toba madi process tobu yadabani hairibu khudong sab singasi schedule tribe ki list sankraba furup amata da thokti major community hainariba yellow furup oiriba mitai khakta da thokli Pibam masi makatana adumak sathaduna lairabadi nongmade mitai furbasi laikha taraktuna minai oirakpa mamai thangna malemgi laimaidigi mutkiba soidrabani
Senjao paiba model matum marang kaina leiba masa masu kya mapalam da mai masing tamanduna madi sial kya thadaduna coaching tahonduna UPSC MPSC medical na singba examination khada mai paalaga mitai proof kan ngamgada banati mitai proof si matam pumbi goin hingan gi hairabadi sothna lehoraba lairaba singa si singkhat piduna manabu khunaya mada pukhat piduna punne hingmina ba aduni hanisu pau sida makata na phongdorakli makasa tharaku oina panam pausig editorial myam na thamjagi India Leingak na Khangba sungani Mikhal matungna nakalani magwari sanaraga warishin puraklagani haiba Union Home Minister Amit Shah gi warol Manipur gi miyam na tana ramlagani khali aduga haukiba sahi English ngani ga kungo homdoidigi ngasi faw warishin puraktriba lana sibo haurakliba kuki narco terrorist ngasibuna Home Minister na terrorist na ti haiba warol si yauri Home Minister gi warol singa sida state asida ningsingba thoktraba matamdagi leraklaba yelhong miyamna kari khalamgadagi haibadu lamdam asigi miyamna ikhangna khangna ramlagani amabu oiro sahi ama helaba lana sina lamdam asida khundaminariba furup kanglo punamakna awaba khangniba maramna athuba matamda lalushinmadi pamladuna lairibani haibasi Home Minister na sodana khanglamgani khali Nakalamaramda lamdam asigi miyam maru oina yelhomi mitei singna sahi ama helaba Manipur gi lana sida mitei singna landi haiba khangalunaba Manipur gi mapalam soizaina na khundariba mitei singda khangalunaba miyoi khongbu ama miyoi kuntraga taruna saba kangbu ama UCM gi president Joychandra Konthaujamna lusingduna sakhibagi pawsu lamdam asigi miyamna tanaramlagani asigumlaba khongsarasina malem gi mafam kyada leiriba mitei singda kuki narco terrorist na hana mitai singda atamna landarakpani haibigi khangalunaba thaurang amagi makhara satpa khongsani haibige adubu terrorist ki saja saliba terrorist oiraba kuki singbu India gi Home Minister Amit Shah na terrorist na ti haiba sigi nunggebu wanto kari leibege haiba wahang singdi Manipur gi yelhomi yek salai leiba furup kanglup singna hangduna leigedaba mali maramdi Sana ngara sakadaba sajat lisat amadi oidaba aranbada yumpham moiraga makoi goiba tonganba lamama Manipur gi launaba lalong sing sathariba sing loinana mitai sing mi tami yelomi sing ining sing wathokraba matamda gi leraglaba laifam len sing kayamuki khungul muthatnaba honabagi lalong oina senglaba laifam len kiyamuk thugaibada natana maru phongna asengba laifam leiramagi khudam muthatpada natana mara leijadaba misam kiyabu khatpa tupa tawriba singbu terrorist nati haibasigi maram karigino haibu hangningai di adumak leiragani khali aduba punamak singa sifana oiduna sumika loidringai gi mamangda lalu shinna vasilamadi yadabra haibu wang sing amuk laknari haibatai Nakalamaromda India gi Prime Minister Narendra Modi na sahi ama helaba Manipur gi lana si khorakpa matamda state asida laktrabasu takhre gi matungda lamdam asida laklaga nakalani makta thiemlaga lana si lusinana ba akanbu wapam phongdok nadabagi maramna karigeno haina Manipur gi miyamna kyarak hana hangduna ngasi phawba lamdam asigi miyamna hangduna leinari maramaduna PM lakira lakloira pambai ama tawduna sahi ama helaba lana solution ba India Leingak na sinbadu ngasigi maraibak thiraba yellow milamdam asigi miyamna khawrana ngairakpa tha taragani thu helabani haibus India Leingak na khangba sungani haiba panam pausig editorial miyamna makhatana thamjari du hauskoina di miyam paus matang solution jarage mas miyam puna no update ngeminasi